ngasi ayuk phongkiba tongan Manipuri sifungsing amasum thokiba thaudo wathoksingi maruoibe I pausing khongisaraga Manipur Top Channel gi maikedi gi myamna thamjagi ahanbada hoyelan pawpawsi de phongkiba pawkhara Manipur Legislative Assembly gi Angnakpa thaudo amada Angang Unadri-ngaida Ningtha sure Manipur gi taraganithoi suba general election pangtokraba matungna nauna linglakhiba lengak leirakhibaga iroinana Manipur Legislative Assembly gi secretariat thokpa puwari oihoragadaba anauba thaudo amada Angang Unadri-ngaida Ningtha subagi thawong sadakre pausi asina phangma paugi matungina ngasi Manipur Legislative Assembly gi secretary ke magazine thokiba order number 1/18/04/2022 Legislative Assembly close igi matungina Manipur Legislative Assembly da haujuk phawbada mami tamdriba Deputy Speaker gi Principal Private Secretary PPS oina Y Devendro PPS pu posting pikhibaga loinana mamangi sai mangagi tamnasu posti leiraga appointment piduna hapsin khidaba by Chairman Hills Areas Committee HAC gi President Secretary oina RK Bhagat Private Secretary bu posting pikhibani hari ngasi gi order asida Angnakpa poklaba miyoisingna phongdorapada Assembly Secretary asigi haujik leiriba Principal Private Secretary PPS ki post asi subnatagi amatani maram asina hanadagi satnarakpagi matungina Private Secretary singdagi khwaidagi thak wangna leiriba post asigi miyoibu Assembly gi Speaker da posting piduna thabak tohonduna lakhibani haidi adubu Private Secretary singdagi thak wangba post amakhakta ngairiba Principal Private Secretary bu Speaker da posting pibigi muhta haujuk phawbada anauba lengaki makhara mami tamdriba Assembly gi Deputy Speaker da posting pishin baga loinana mamangi tamnasu hapsin khidabaga loinana handaki tamnasu appointment piduna hapsilakani natragana hapsiloi tambangamdriba Hill Areas Committee gi Vice Chairman da Private Secretary RK Bhagat pu posting pishin khibani hari maram asina ngasi gi Assembly Secretariat ki maikaidagi Secretary na tholiba order asima Angang Unadri-ngaida Ningtha suraga thambagi thaudawni haina phongdoknarakli khwaidagi hena ngaklibana ngasigi order asima ki copy sing Speaker Hill Areas Committee gi Chairman amasum post leirabasu thabak punaba hapsindriba Deputy Speaker amadi HAC gi Vice Chairman su copy amamam pikhibaga loinana Assembly Secretariat ki Secretary masama ki PA Additional Secretary Director amasum officers persons concerned sing the copy sing piki hari karigumba Assembly gi Deputy Speaker amasum Hill Areas Committee gi Vice Chairman gi hangliba phamen silaklaba matungda makhoi gi dama posting pirabadi khara phawba asum khongthang oigani hari adubu Deputy Speaker leiraklaba phawbada Secretary asigi Principal Private Secretary di mausadagi Speaker khaktada posting piduna laklibani hari hana pausna phongdorakli atopa pawmadana Arts stream da marisuba position fangduna lengak school singi mai ngakhibi Linthoingambi Thongram Professor oiningli Council of Higher Secondary Education Manipur Kosiamna lauduna pangtokhiba Higher Secondary School Living Certificate Examination Class 12 2022 gi ngasi lauthokhiba result ta Science Arts amasung Commerce ki stream ahumaki oina Kosiamna mathangsina ahanma position holder kun taramas mangapuna topper kun thraga mangagi manungda lengaki school punamaki mai ngaktuna arts stream da punamak samri yankai fangduna mari suba position takhibi Tampasna Girls Higher Secondary School Imphal gi Linthoingambi Thongram Professor gi sinphamda khongda duna mairoi sing semgatningbagi apamba phongdorakli arts stream gi oina ngasi Kosiamna lauthokhiba result puna ahanba position holder tara khangatpada puna mairoi taragani thoina hariba position holder singasi oiba ngamkhibani aduga roll number 7420 oikibi Linthoingambi Thongramna marisuba position da mahakna mark manana phangmina khiba atopa mairoi anigana puna arts stream gi marisuba position takhibani Linthoingambi Thongram Thoubal district ki Ningtha khunaudagi Thongram Gunindro amadi Thongram ongbi Prabhasini anigi masa marigi manungda itontonbini apokpati is Gunindro Wangjing High School da science graduate teacher oiri duga apokpa mamana lamningda leiba Progressive English School da assistant teacher oiri apokpi anima ozagi senphamda leirakpagi mahaina makhoi anigi apunba angang marigi manungda itontonbi oiribi Linthoingambina arts stream da mari suba position phonglakuna lengaki school singi mai ngakpa ngamlakhibani so haidi examination ki result lakthoklaba matungda hakthengna unarubda
Ningtha hai lenga ki school tamlabasu lanai gi school tamlabasu khenaba matalaiti class to ozana takpirapu singadu khangnaba honaba khangnaba yorakpada oza sing hangba tangai fade mairoi singna kaidonungda lenga ki school tamle haiduna ninghanaroi dabni online class tawrabasu oza sing yamna fazana takpitambi tuition gi mathau tadabana mark tuition torokhidi handak mahangna arts stream na mari super position da mai paglakpa sima ki tambasna girls higher secondary school gi oza sing amadi ma ki apokpi gi thousal dagi ne hairaki loinana linthuingam thongram gi makhata ba mai masing Delhi University natragana North East Hill University da English da honors tawduna professor oiraga mairoi sing samgat pa pami haina su phongdorakhi Makasa tharakpo oina mayamna tentak na thamjaramge Yaripo Community Health Center gi campus dukan sing sajile haiduna high court ta wakalakle Yaripo ki Community Health Center gi campus sai kya gi mangda gi dukan sing sajilapana layeng sang asida nil khongba pamdaba amasung thooningdaba phibam sing mayuk na hale hairaduna dukan sing asibu laktho hanbinaba High Court of Manipur da PIL ama file torakpadagi ko na case asigi respondent sing na mathang Thagi nipan phawbagi manungna pakhom pirakadaba notice sing issue tawkre PIL asi Yaripok Vishnu Nahadigi Khetrimayum ito sa yankhai ketre apokpa lekhidraba KS haistomana petitioner oiduna file tarakhibani petition asigi respondent sing na Manipur lenga ki maikedi chief secretary additional chief secretary commissioner health services ki director Thawal gi medical officer deputy commissioner amasum SDO ni Petitioner na court waka livana Mark Vishnu Naha Youth Federations Yaripok ki hana president oiramba social activist ni haibagaloinana All Yaripok United Clubs Organization ki maikedi CICC ki campus manungda dukan sing sajilamba thengnabadagi ngasidagi na sahi taragi mamang November taraga mari English nganiga kunga mathoida CICC MO in charge ta aibu wakat ama pisaki wakat aduda layeng sangasigi campus ta in cross torokli ba miyoi sing adugi mathakta lokat phamthokpa thabak sing lokatnaba haijaki haidi complain adugi mathakta Ayuko Yaripok ki president Dr. M Rajendra Hospital Management Society ki member secretary Dr. TH Rajian gi makhedi gi matam adugi Thawal gi deputy commissioner dasu aiba si role sing pisinduna layeng sing asigi campus ki mafam sing demarcation tawbina haijaki aduga matam adugi SDO Thawal nasu layeng sang asigi campus manungna dukan sing sajile haibagi report ama me kunga mari English singa niga taraga mari da pikat ki basulaki hari adumoina ma asuk kuiraba matamdagi layeng sang asigi campus sajinduna lairakli dukan sing asi mamang da laikhiba lengak sing nasu khangsin usinadana lairakpaga loinana haujuk phawbo adumak leibadagi petition asi file torakpani hari atopa pawmana corruption case ka mari lainana fakhiba SI suspend tokre Assam gi fearless lady of Zonmoni Rava Hokiba Tang Zanumita corruption case Magamadi Lina Fakraba Matung Mak Habaki suspend Tori Haina Nagaon district SP Lina Dolena Fondokre Naminisum no Wang Pong Sataraba Matung Mazuli police kiti mamana Zonmoni Rava Fakibani Zonmon Pava Matamadu the Mahak Assamgi Nagaon district Manung Sana Leiba Kalia Board Police Station Sub Inspector Oina Tabaktori Paraba Matung Mahak Mazuli District Court Putoki, Maduda Court Makun mit Taraga Marini, judicial custody Pikibani, Police na Tigat Pada Fagalakiba reports in Matuina, Zonmoni Rabagi Tuan account Anida Lupa, Lak Kun Tazilak Patenaki, Hari Basimaki, Luhonga Dabagi, Ngaiduna Leraba Maki, Piansi, Rana, Pogagapu, Arun Matabak Tobigiming the Fakiba, the Mid Adugi, Ta Amarum Digi Mamangani, Rana, Pogagapu, Mak Masamagna. Fraud case amagamari lainana fakibani pogaga farba matung wohong pong sathabada zonmoni rabasu aran mathabak thorom kya tumina sathari haiba khanglakibani contractor singdagi nupi police asina lona sanpham kya khagatki paisa khaibagi thaba sima ki luhungadabagi ngaiduna leirabi rabana hairakpadagi mangna sathakibani haina phongdokpa lekre amaromda contractor ani amanasu nupi police asina makhoidigi paisa lawna bohotnaramki haina search tarakli Rabagi Kutangda, contractor Aniesiga, Pogaka, Sakang Maikanakiba haina Fungdok Pasulek Rabani. Iramasi Matang Awang Wataki committee Amasim do Tigapa Horgani Suhari. Makasa Trapoina, Pona from Pausi the Fungipa Pawmana, Sahi and Makagi Angang Amagi, Sakaudagi, Sampabi, Amalotokre. She's a hospital and research institute na Matam Sana Medicals
assistance pibadagi sei ani makai khakta ngai ri nupi masa mana soidana yosin kiba samphabe ma chakhawdugi mai partner thokre mamang thagi kungo humdoi ayu pung 12 makhai rom tabada angang aduna sanabada yot ki samphabe adu yosin kibani kudakta ahalaman singna angang adugi makhanau nare haidun imphal gi hospital amada pukatki maduda chakhawdu leiriba samphabe du surgery tawraga lakthoksi haina recommend tawraki adubu ahalaman singna surgery tawraga lakthokpa pamkhidi madudagi angang adu numidang pung 7:40 rom tabada non surgical procedure angang adu kanma pamadagi sijo hospital pukatki sijo hospital gi emergency room da ahan bigi oina investigation tawbada foreign body edu due the name lady have a kanki Dr. Chandragupta Songtham generals and laparoscopy surgeon amasum Dr. Kennedy Tayenjam consultants anesthesiologist na generals enencia piduna foreign body edu lokthunaba endoscopy procedure sataki maduda centimeter taruk sangba samphabe du due the name lady have a kanki samphabe du lokthunaba honabadu yamna arai boy kidi maramdi endoscopic forceps samphabe du sapa phangkidi yamna section hona duna timaduna samphabe du lokthok pangki patient gi phibam su tamna fogalaki angang adu mekun ge mari da hospital gi discharge tokre masana pi bu ningthina layeng bagi dama apokpa mapana hospital sigi staff sing amasum matam ga sunaraba equipment thambagi dama thagalaki manipur da lairiba miyamna mapana satuna selama sum matam manghan bagi thabak toklasi madugi muhut foreign body lokthona ba sijo hospital adumak sapiyu Season piriba treatment asigidamak 5-star piningi haina su phongdoki haina pausna palakli makasa tharak poina sanalaiba pausi da phongki ba topa maroiba paukhra mayai ka badrak yonba pangal singya siana tholakpada janahas namas tawdana ba ware blokre police yaudраbasu mayai ka ba drak phab yaragani chief minister mayai ka badrak yonba madi masiga mari lainaba thabak sing sathabada sienaba muslim imung singna asiana gi thodok tholakpada Janazas namas tawdana Manipur da lariba imam singi mifam ngasi gore blokre hari hiramasiga mari lainana ngasi chief minister secretariat ki darbar hall pangthoki ba pawgi mifam da Manipur gi chief minister n biren hai Manipur da lariba yamlaba muslim furup ki imam singna tholaktuna lenga sina pakhaliba war ondra ki ihosibu mapung fana sawalapasi puwari oidun lehoragani khudai ko ina police yaudраbasu imam singna mayai ka badrak Puramgani khanduna singnaba laiba gari singamadi makoi gi akoiba mafamda laiba miyoi singda check tawbada ayaba pire adubu check tawbasida phuba saiba tawbudi yaroi adumena miyoi singasibu nanthokutuna Unadri-ngaida mayai kaba drug sing soidana phagatpa ngamnaba ayabasi imam singna pibani hauji thengnariba mayai kaba drug ki awaba asidagi koknaba lenga asina war on drug 2.0 pekhali tha ani makhairom sigi manungda Manipur da ahongba kaya sauna laire Singi furup kayana su war on drug ki ihawasi mapung fana sagulakpagi mami sauna tari school khul amadi asowo sobo furup kya song thoraktuna mayai ka drug thengnabada makhoi go eba thaudang kya lawgana hena phungdorak pa lep 3 haina su pausna makhatana phungdorakli atopa paw madana wathok oirakhiba jiji rongmai corporator oiramle Imphal Municipal Corporation ki manungda thabak sudana selak thokre haiduna MLA khumaksam Joy Kisana Moral sikhiba jiji rongmai kanano haiba Imphal Municipal Corporation ki caretaker mayor L location masak takre IMC gi ward kunga taret makta selak thokraga thabak suramdaba sing masak khangdonaba engineer singda paktak pi khibaga loinana mahak masa maksatuna thabak sudaba sing thijinana ba thabak lokalagani haina location makhatana phungdokre pawmi singda unaba mada caretaker mayor L location hai Thamaiban assembly constituency ki MLA khumaksum Joy Kisana Thamaiban manungda thabak sukiba amasum sel kaithokibaga mari leinana jiji rongmai kauba contractor ama wafam pauksi singda phungdorakpadagi IMC gi oiba committee ama semlaga thigatpa horakibani committee asi haukiba June 3 da semkibani committee asina thijinbada jiji rongmai hairiba miyoisi Imphal Municipal Council ki ward number 1 gi corporator su oiriba Thamaiban Tarungkuldagi Gangmai Gaidon Rongmai asi oiramle Jiji Rongmai asi Manipur Police Housing Corporation da register taramki Manipur Police Housing Corporation gi record ta Jiji Rongmai special class contractor Tarung Thamaiban haina leramki maki GST amasum pan card Rongmai Gaidon Rongmai apokpa khamsingam gangmai haina lerami IMC ki corporator masamangnasu mahakni haina phungdoramle MLA khumaksam Joy Kisana thabak sudabasing numit mangani ki matam piduna thabak suwananaba
ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯁꯨꯗꯕꯁꯤꯡ ꯁꯣꯟꯅꯅꯕ ꯑꯃꯁꯨꯡ ꯋꯥꯔꯗ 19 ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯤꯕꯁꯤꯡ ꯏꯟꯖꯤꯅꯤꯌꯔꯤꯡ ꯁꯦꯛꯁꯟꯗ ꯊꯕꯛ ꯁꯣꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯃꯇꯝ ꯄꯤꯈ꯭ꯔꯦ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ JG ꯔꯣꯡꯃꯩ ꯑꯁꯤ ꯕꯨꯠ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ IMCꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯅꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯁꯤꯟꯗꯕ ꯑꯃꯁꯨꯡ ꯁꯨꯗꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯁꯨꯅ ꯂꯣꯏꯁꯤꯟꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯒ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯍꯟꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯇꯣꯄꯔ ꯈꯔꯅ ꯑꯣꯟꯂꯥꯏꯟꯕꯨ ꯃꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯗ ꯈꯨꯗꯣꯡ ꯆꯥꯈꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯃꯈꯥ ꯇꯝꯊꯗꯨꯅ ꯑꯣꯖꯥ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯥꯔꯠꯁ ꯇꯣꯄꯔ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯃꯈꯥ ꯇꯥꯕ ꯃꯍꯩ ꯇꯝꯊꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯁꯤꯟꯐꯝꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯆꯌꯦꯠꯁꯤꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2022ꯗ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯀꯣꯛ ꯇꯥꯔꯛꯈ꯭ꯔꯕꯤ ꯏꯟꯂꯥꯏꯇꯟ ꯅꯣꯂꯦꯖ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯁꯉꯥꯐꯝꯒꯤ ꯃꯍꯩꯔꯣꯏ ꯒꯣꯜꯃꯩ ꯒꯥꯍꯦꯃꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ IAS ऑफिसर ओइदुना मियामगी थबक तौबा पामी साइंस टॉपर ngasi haidokkiba कोसेमना लौबा क्लास 10 एग्जामिनेशन की साइंस स्ट्रीम मकोक तरखरबा अराप्ति मया लेकाइदगी राहुल नौरेमना तुंगी पुंसीदा IAS ऑफिसर अमा ओइदुना मियामगी थबक तौबा पामी हाइना फोंगदोरखली अमरमदना ओजा ओइदुना माइरुइसिंग लमजिंग लमताकपा पामी कॉमर्स टॉपर Council of Higher Secondary Education Manipur Naloba Class 12 की एग्जामिनेशन दा कॉमर्स स्ट्रीम योन अहानबा तरखरबी लंगथबाल मंत्री खोक मखा लेकाइदि की ए अंजलिना हाई पिकलिंगैदि होना कॉमर्स सब्जेक्ट असि पामना होरखी इमुंग मनुंगी माइकैदि सु मांगना अपाम सब्जेक्ट तंबदा अथिंगबा मत पिरखिदे ngasi examination हाइदोकपदा अहानबा तरकपसि यामना नुंगाई हेनसु फोंदोरखली अमरमदना प्राइवेट स्कूल तंबा खक्तना मको ओइगनि लेते लिंथुंगांबी Council of Higher Secondary Education Manipur Koseam na loba Higher Secondary Examination ki result ngasi lauthokpada lengaki school amasu oiriba TG Higher Secondary School Imphal ki mahairoi lintungami thongramna arts stream da marisubo position laktuna Manipur lengaki mai ngakre sohaidi atopa pawamadana numaijing singda thakiba u sing amanga tathoklabadi madugi teksak pumba nomaipan khulna pugadabani Nomaijing Singi Forest Reserve Area da ngarang Walls Environments Day ga mari lainana Forest Department na usara khra tha wasatpada Nomaipal Khulingi Khunja sing athingwa pirakraba matung Coordinating Body Khurai Joint Forest Management Committee Lining Inat Kanbasingi Apun Mipamamana Nomaijing Lifelines and its Environments Preservation Committee kauba Nomaijing Sing Kananaba Committee ama semkhre लोइनना नुमाइजिंग सिंग द थाकिब उ सिंग अमांगा ताथोक्लबदि मदुगी टेक्साक पुंबा नंगमैपान खुलना पुगदबनि फोंदोखरे कोऑर्डिनेटिंग कमिटी की खुराई ऑफिस नंगसि पांगथोकिबा पौमी सिंग उनबा मदा खुराई पना अपुनबा सिंगलुप की सेक्रेटरी आइबोहल खुराई हाई ngarang walls environments day ga mari lainana नुमाइजिंग द थारमखिबा उ सिंग अदु अमांगा ताथोकन यारोय करिगुंबा अमांगा ताथोक्लबदि मदुगी टेक्साक पुंबा नंगमैपान खुलना पुगदबनी लोइनना फॉरेस्ट के ऑफिशियल सिंगना मसागी मथौ पांगथोपदा अथिंग पिरखिबा सिंग अदु लोग वेब मतिक साबा सैराक पिगदबनी सोहाइदी मैमना तेंतक थमजरमगे अवाट पो ओजा थरक्तबदगी खोसाउनरबा माहिरोइ सिंगना कुंबी हाई स्कूल सोलन सिंख्रे मणिपुर की एजुकेशन सेक्टर फगत हननबगी दमक लैंगांगना पाइखलिबा स्कूल फगत हनसे मिशन की अनिसुबा फेज द यावरिबा कुंबी हाई स्कूल की अवाट पो ओजा सिंग मतम सांगना थाबिरक्तबदगी ngasi खोसाउनरबा माहिरोइ सिंगना माइलोइ सिंगसिगी गेट सोलन सिंदुना खोंजंग संसिंख्रे कुंबी हाई स्कूल स्टूडेंट्स यूनियन समसु माहिरोइ सिंगी मामा मपा सिंग पुन्ना खुसमनदुना संसिंखिबा खोंजंग अदुगा मरी लैनना माइलोइ सिंग अदुदा क्लास 10 तमलिबी माहिरोइ अमन हाई माइलोइ सिंग असि कुंबी एसी की ओइना अमत ngairaba हाई स्कूल की थाक्ता लैबा माहि संग अमनि हौकिबे sei kyaadagi thengthang kyarakta mailoi sing asigi watuna leiriba oja sing pibiraknabagi damak mari leinaba singda taksinduna lakhibani haukiba kumja english singani ga kunga mathoi gi jun 13 lengana thokiba yathang amada school fagadan si mission da haplabasu ngasi fawo mailoi sing asigi award padi mekhat pidana leiri ओजागी अवार्ड पसाउन लेरकपना क्लास मपुंग फाना तौदुना लाक्ली असुमना अदुमक लेगदब ओइरबदी सोलुनसिन फरे हाबिगी फिरेब लौदुना अवार्ड प ओजा थरक्त्रिबा फावो सोलुनसिन बिगी खोंजंग असि चंगसिन बनि सोहाइदी अमरोमदना सयेसिगी संगाई फेस्टिवल कैबुलदा पांथोकपियु क्लब ऑर्गेनाइजेशन सिंग मणिपुर लेंगाना संगाई योखनबगी पांडमदा पांथोकलिबा संगाई फेस्टिवल सयेसिगी ओइना थांगे एसिगी मोइरांग खुनौदा पांथोकनी हाइरिबसिगी महत्ता कैबुलदो ओइना पांथोकपियु हाइना अपुनबा क्लब ऑर्गेनाइजेशन तरेना फोंदोरक्ली
अपुनब क्लब ऑर्गेनाइजेशन असिगी वोंगांगलोय निंगथौजम रणबीर हाई संगाई पोकनाफम ओइरिब कैबुल लमजाव संगाई फेस्टिवल पांथोकपियु टूरिज्म बु हेना सखोनबगी पन्नमदा हेरिटेज पार्क अमा सेमगनी हारिबसिसु कैबुलदु ओइना थंबियु हौखिब जून मरीदा आर्ट एंड कल्चर की डायरेक्टर संगाई फेस्टिवल असी थांग इसिगी मनुंग चनबा मोइरांग खुनौदा पांथोकनबा मफम येंगसिनख्रे हाइबसी कैबुलगी मियामना यानिंगदे लोइनना इथनिक हेरिटेज पार्क अमा साननब कुमजा इंग्लिश सिंगनी तरागा निपानदगी सयिनदुना लाखिबदु मोइरांग खुनौदा होंदोकलुबदी कैबुलगी मियामना याबा ngamloi करिगुंबा होंदोखिबा तारबदी खोंजंग क्या संगसिलकनी संगाई ngak senduna madi kaibul lamjau bu kannuna lakliba miyamgi ihul khangna manipur lengana sangai festival kaibul lamjau do ena pangthokpiu swaiki atopa faw madana thabak subagi leiba excavator numai kapsilambagi thawung kannem tawi haukiba me kuntraga matugi numidang pung nipalum tabada bendramain local ground thabak sunabagi khamduna leiba excavator JCB ani da nomai maru round kullom kapsinduna akayate thogan khibagi thawangbu Zemi Naga Council Manipur amadi Zemi Students Organization Manipur akan mamona kanem tarakli Manipur Press kapta paumising unabada Zemi Naga Council Manipur gi General Secretary L Italak pinahai khulgu ebasako thorangi thabak sunaba leiriba JCB ani da nomai kapsinbagi thawong satharam libasi kanana kari maram gi damak tawbano haibadu khanganbiu sako thorangi thabak sing paikhalakpada anti social weba kangbu amatana ayat apan pibigano Nagaland Manipur ga tainafam oiriba mafam asida lengangna police station ama thambiu paumising unabada sarugya khiba Zemi Students Organization Manipur gi president Haijirangbi Polna hai nomai kapsilambagi thawong atu lebak thibani matungda asigumba thawong sathabiganu loinana handak tauksem area ra tha taruk ta ngariba angama ana leng sangi khudong sadabadigi laikide loinana miwe amasu aruba anaba yorakpadigi wagi sakai saduna puduna sakibagi thaudok laikriba sigi awaba ko onanaba lenga amadi mari lenaba department na miyeng sangbiu manung hanjin mafam singda lambi thong amadi ana leng sangna singba matik sana semjin sajinbiu sohairi Israel Express ta fongiba mapalam giba pawmana Bollywood star Salman Khan na makpo hatkani haina kihalakpagi sithi pirakre yamna tamthiba mongda Bollywood actor Salman Khan makpo hatkani haina kihalakpagi sithi ama masana phangkre haina Mumbai Police Commissioner Sanjoy Pandey na ngasi phongdorakre maikei kyadigi yenglakpada tholakliba case asina asoba uwathok amadi ohelagani haina commissioner na makhatana phongdorakli ngasi numi khrani gi mamangda Mumbai dagi Suburban Bandara na leiba Salman Khan ki mayumda Mumbai Police ki team amana satuna yengsin kiba laikraba matungda yumadu akoibda security forcing masing hengar handuna siksin thorang lokalibani madugi matung nong malairaga actor Salman Khan maki mapa masum screen playwriter Salim Khan tungan mong irakpa sithi sing na makoi bo hat kani haina ki halakpadagi warol sing yaw sithi sing du masa da phangan kibani haina commissioner na makhata na phongdorakli ngasi paumi singa Mumbai Police Commissioner Sanjoy Pandey ga unaba mada oiragliba thawong si yamna serious oiba madi fagi farang nataba mawong amada lakli maramaduna Mumbai Police ki team nasu pirakliba sithi sing asigi matang haksina lawbuga loinana makal makhagi tharang sing paikhat pa hore Mumbai Police ki official singna case asigi matang yamna active oina thijinbagi thabak sathari hauju phawbi oina di sapsaba maram sing khangdu pungamdri haina Pandey na phongdorakli mang makhata na phongdorakpada Salman Khan amadi maki mapaga loinana screenplay writer amabu hatkani haina ki hanbagi sithi thajilaglibasi fake letter oigani haiba ngamdri asiguma makhalgi akiba piraklibasi Lorenza Vishya gengi khangbu amana oiramgani haibadu hauju maki oina di hekta haiba ngamdri punama oiduna su sithi asida irakliba tungan mongi woi wata sing amadi makoi bo hat ke hani ki halakpagi yamna sathiba warol sing asi taraina lawudi sumbai masigi matangna saba tangai fadaba section thorang sing lokhatba mathau tari hena commissioner makhata na su phongdorakli loisilak poina naharol gi thaudang poksi du phonggi ba pawng tung memna tentak na thamjaramge numaijing range ta u thaba thinglubagi fakhiba village chief yauna taret bel thadokre Numaijing Hill Range ki reserve forest area da walls environments dega mari lainana usara thab thingluba madi khana saina bathuki ba thaudo du mari lainana lamlai police na faraba Nomaipal village ki sip yauna nupi ohum yauna puna miyai tere ngasi kona bel thadokre hadi adu hauji koina di me pau si matang se lusinjarage amasum pathuk sagi bida soi ki plan ki ba kya yaurs mem ngak pigani amasum matam ge ba maru bi pau su mem da lepalaitana update pizara ken su channel sigi me ke di mem ngi from the thamjari and thank you.